Luchingmasingna insinbadagi ngasigi irang asi thawalibani ke lawbum Kuki luchingmasingna insinduna mitei amasung Nagada khanaba hobadagi Kuki michamsingdi wabagi pankai yore maram asina Kuki miyamna michamsing lana lamjinglaga awafamda tahaliba Kuki luchingmasingi mathakta yaningdabagi kholau lawu matam oire haina ke lawbumna hairi Indian Defence State Service tagi retire tawraba Kuki Furuf ki mioi ama oiriba ke lawbumga akhanana ngasi leimakhongda naharol thawdanga wari sanabada hauji leimakhonggi Kendra Vidyalaya mahairoi sing changba thingliba se Kuki praja singna thingningbadagi thingbanate Kuki luchingmasingna insinduna irang thawandaba yade haina Khangalakpadagi thingkibani Kuki luchingmasing asina sanariba lila asida Manipur sarkar na matam chana makhoibu laksinaba thapuk lawkhatabadagi ngasidi Kuki khaktana tana Manipurda lairiba micham praja khudingmak awaba khangminare Kuki Furufki oinadi kangpokpida lairiba Kuki praja sing chakthong gas cylinder amada lupa lising 5 dagi 6 fauba superfine kg yankai gi bag amada lupa lising 3 gi mathakta petrol liter amada lupa 4 fauba tingna hanare masina lairaba praja singdi asuki mati awaba mayoknare haina paudam lakhi hena khudong thiningai oiribadi ana ayek yawrakpa matamda layengfam leitabadagi kanba yaba anaba kaya asibagi khaya tare praja singwari basi Kuki luchingmasingna makhoigi akhuba rajniti gi khudong chaba lawnaba honaduna leibada praja gi awaba ubidre haina pendaba fongduraki ngasi maksu Kuki micham ama oina mitei amadi Nagada nungaitaba karisu leite irang asi loisinaba luchingmasingna wakhal taminaduna mahusagi fibamda lakhanbadu praja ama oina pami haina fongdoki Ukhrul ki Tanroi khulda Kuki singna attack chatharakre Ukhrul district ki manungchanma Tanroi Laishan khulda July gi numidang pung 3:35 chatpada Kuki militant singna nongmai kapsinuna attack chatharakre nongmai kapagi thawdo adu numidang pung 4:30 fauba chatharaki nongmai kaplaki badu thingpai amasung Si Kuki khul ani ki marakta laiba jungle amadagini mafam aduda Kuki militant singi camp laibani nongmai kaplaki baduda irel turel wangmada laiba Tanroi high school mapa chapchana kap Laki, mamang da suku Kuki militant singna asiguma nongmai kapsilapki thawdo kaya maram thokre thawdo asina khunja nupi angang ahal laman kaya da akiba amadi mipaiba pokhale lidanga Naga Kuki gi marakta ungkhana behek thokraba matung thingpai khula CRPF ki outpost ama hanglaga thamkhrabani adubu Kuki militant singna itatatana nongmai kapsilakpadi lepa leite ngarang nongmai kapagi thawdo adu khula sida senapati police sing laklamba ikan kanadana thokpani masina law and order asi ikai khumnaba leitrabra haiba wafam khunja singna hanglakli kihanba amasung hingsa gi thawdok sing hengaliba sigi matangda Tanroi village authority gi maikai digi Manipur sarkar da amadi security agency sing da khunja singi punsi amasung lanthum ngak senaba khudakta lokhatpam thokpa thabak sing lokhatlu militant singi illegal camp sing lokhukadabani hairi Union Home Minister Armisana chair lauduna Manipur gi law and order gi matangda khanabada CMY kem chanamadi Home Minister Govinda Syau khidre Union Home Minister Amit Sahana chair lauduna thangja numiki numingba matung New Delhi da Manipur gi matangda awang bathaki security mifam ama pangthokre mari lenadaba mioi amada sarugi yahanba tawduna pangthokiba awang bathaki security mifam asida Chief Minister Security Advisor Kuldip Singh DGP Mukesh Singh Director General of Military Operation Assam Rifles ki Director General CRPF ki DG amadi BSF ki DG sarugya ki adubu Manipur gi hojik oiriba law and order gi matangda pangthokiba yamna maru oiraba mifam aduda state ki Chief Minister Yumnam Khemchan amadi Home Minister Govinda Konthaujam sarugya ki hairi kari maramdagi Chief Minister amadi state ki Home Minister ani na hakthengna Manipur gi security ki mifam aduda yaukidabano haiba khangmangamdri Thajiningai oiba paugi likhuna magi matungina central government na hojik oiraliba Manipur gi law and order gi matangda mari leinaba security agency singna pirakpa report sing kupna khananina ki hari atopa paugi likhuna magi matungina dingasigi security mifam aduda Chief Minister Imphal dagi virtual oina sarugya ki hari Fazilamba sangi mioi ani police na kankre sel kaitho kaishin nga mari leinana Assam dagi mioi ani Senapati district ki kasom da fazilaga leire haibagi pau fangbadagi Manipur police na Khongul liraba matung Ukhrul dagi tekta kaidana kanba ngamkhre hairi police ki pauda ansam gi TT-war police station da wakat ama lakpadagi Manipur police ta wakat adu Assam police na tharaklaba matung mioi ani adugi Khongul Manipur police na liba hoki maduda fajin khiba mioi ani adu Ukhrul district ki lungchon maifai police station na konba chungta khulda leire haiba khangmangam ki police na mioi ani adugi leifam khangbaga matam thinthaba tawduna changsiduna ngarang irai numita sangi mioi ani adu asoi angam yauduna kanbangam khibani police na rescue tawraba mioi ani adudi Kasob ka chari kun ngama panamadi ajoy gogoi kuntra humdoi ni makhoi ani bu fajinuna thamlamba mioi sing adudi police lakpadagi pau fangbadagi fajilamba mioi thamlamlaga chenkre hari amaramda Thawbal district ke Herok police station na konba salungpham uyokching dagi Manipur police na ngasi ayulam hentuen besingna loselaga thamlamba khusukulai sing fagat fagalaba khusukulai sing adudi magazine ga konaba Beretta pistol ani magazine yawba .32 gi pistol ani single barrel ani hand grenade taragani thoi tongan tongan ba nongmai gi magazine taret amasung kapa yariba caliber makhal khara gi nongmai maru lising amaga chani gani fugani thoi ni makhata na security force na Tanjel district ki Micham police station na konba Mombi khulda thibum gi thabak chwa thabada nongmai amasung bom kaya phagat pangam le
Nam Khemchana May 2023 gi matungda Churachandpurda chatpa ahanba Chief Minister oire Churachandpurda base tawba Kuki NP yauna nongmai paiba amasung paidaba group singna lakpa yaroi hairaklabasu Chief Minister na helicopter da chatuna Bungjagil Balti gi aroiba mathau mangam pangthokpada saruk yakre. Kuki NP Churachandpur yauna district asida base tawba Kuki jogi tongan ba nongmai paiba amasung paidaba group singna makhoina hawrakliba lana sigi waroisin puraktringaida Chief Minister oirabasu mitei amata Kuki jogi area da changlakpa yaroi haibagi akanba wafam sing phongdongnarakhrabasu May 3, 2023 dagi hawraklaga hojik faubada waroisin puraktriba Manipuri gi lana sigi manungda Churachandpurda chatpa ahanba Chief Minister Yumnam Khemchana oire mahaki asigi khongchat asigi matangda Chief Minister gi secretariat gi thorakpa cherol na hai mahakna ngasi Thalon Assembly constituency gi MLA oiramba laikhidraba Bungjagil Balti gi Churachandpur gi Dorcas Beng da leiba yum da chatki amasung May 3, 2023 dagi thorakliba ethnic balance asigi manungda Churachandpur da chatpa mahakna ahanba Chief Minister oire haiba wafam su phongduraki Chief Minister na halaklaga Union Home Minister Amit Shah na chair lauduna pangthokadaba mifamda saruk yagadaba leibana mahak helicopter da chatkibani hairi laikhidraba Balti gi aroiba mathau mangam pangthokpa tharomga mari leinana mahakna hai laikhidraba Bungjagil Balti yamna ingtapa miyoini amasung kumja 2017 dagi hauraduna mahak yamna nangnarakhi aina Manipur Legislative Assembly gi speaker oirakpa matamdagi nakna loina rakhibani May 4, 2023 gi laibak thiba thodokta mahak sokhibani karigumba tanja aduda aina mahak loina leiramlabadi thodo adu thoklamloi haina suningamdaba phongdoki Chief Minister na Churachandpurda lakliba khongchat asi mangonda ikai khumnab utpa lakpani hairaduna ngasi aihaki khongchat asi laikhidraba aigi marupu Balti gi mafamda aroiba ikai khumnab utnabagi damak lakpani mahaki aroiba mathau mangam pangthokpagi tharomda saruk yaba phangbagi damaksu apenba phongdokladuna mahaki imung asi aigi imunggumbani laikhidrabagi marup singsu aigi marupni makhoigi marakta amadi yamna naksina loinai hairaduna mahaki imungna awat apa leirakpada aihangna matam pumnamakta mateng pangani haiki thodok thokhiba matam aduda laikhiba Manipur gi phibam ningsingladuna miyamgi miyut singbu yariba makhai asoi angam thoktanaba honaki haiki laikhidraba MLA gi yumda paumi singa wari sanaraduna mangna hai dialogue haibasina Manipurda ingtapa puraknabagi amata ngairaba manglomda chatkhatpagi lambini amasung masina tungkoina ingchikpa purakpagi loinana Manipur bu hiram khudingmakta chawkholhangani haiki paumi amana Manipurda ingtapa puraknabagi roadmap matangda hanglakpada Chief Minister na hai nahangna momo nokliba dumak ingtapa puraknabagi lambini haiki Chief Minister na laikhidrabagi mafamda laisu katuna ikai khumnaki laikhidrabagi mafamda ikai khumnab utpada MLA Chinlun Thanglep Jamang hanagi Minister B Hankhalian masing yamlaba MLA gi supporters sing tribal leaders sing CSO gi luchingba sing amasung lenga ki official sing yauki Bungjagil Balti gi mafamda mapung phaba ikai khumnaba ullaba matungda ma ki hakchang Dorcas Beng da leiba YPA gi New Lamka cemetery da lairol chanki mahak state gi maikai dagi gun salute pi dunai ikai khumnaba utki laikhidrabagi loinabi machanupi amasung mahak ki machanupa ama leihori Iran gi Supreme Leader Khamenei gi chayol ama chupna pangthokadaba leiron chenbagi thoramda mioi lakaya saruk yakre Leibak chamadagi henbadagi mioi sing yauna mioi lakayana Iran gi laikhidraba Supreme Leader Ayatollah Ali Khamenei gi ngasidagi hawraga chayol ama chupna pangthokadaba leiron chanbagi thoram saruk yanaba laknakre ningsingba US amasung Israel na michang oiraga chaisigi February 19 da ahanba oina Iran gi konung Tehran da air strike chathakiba duda Supreme Leader Ayatollah Ali Khamenei amasung imung manunggi mioi kaya hatkibani madugi makha tarakpada Iran amasung USA gi marakta kan mamong da lansoknabagi thodok laiki Iran na Gulf da leiba USA gi ally oriba leibak singda hangdokliba maroiba military base camp sing da attack chathaduna amadi malemgi saruk manga thokpagi saruk ama thaugi puthokpam oriba Strait of Hormuz thingjiduna leiba ani khudak adu khakta natana malemgi economy da achobo China ama pikhibani Pakistan gi maikai dagi lana silepnanaba akan mamongda honaraktuna Islamabad ta US amasung Iran gi mihut singbu yumbu oiraga ahanba oina wari sanaba hokibani adubu mai pakpadi ngamkide makha tarakpada Qatar su mateng pangba yausilaktuna ahanba oina US amasung Iran gi marakta MOU ama inaduna numit humphunigi matam thanaraga lanasi matam pumbagi oina lepnanaba wafam sing yanaduna hauji lan soknabagi khudam sing hanadagi chauna hantaragli Tehran da leiba maroiba lai khurumpham ama oiriba Grand Mosala complex ta pangthokpa leiron chanbagi mangoinaba thoram adu saruk yananaba malemgi tungan balaibak sing luchingba sing Tehran da thunglaki Pakistan gi maikai dagi Prime Minister Senate Chairman loinana Army Chief laki India dagi su Union Minister gi thaktagi hauraga individual oina maduda saruk yaba chatki China Belarus Bangladesh Myanmar Thailand Palestine chingba leibak singi miut sing sulaki Ram Mandir huran ki basana kaya sogdokhalaga goal biscuit onthokibra thijili UP gi Lucknow da leiba Ram Mandir da kalakhiba donation sing
ꯍꯥꯏꯍꯠꯂꯝꯕꯒꯤ ꯋꯥꯊꯣꯛ ꯊꯤꯖꯤꯜꯂꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ (SIT)ꯅ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯑꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯠꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃꯥꯡꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯁꯧꯗꯣꯛꯍꯜꯂꯒ ꯒꯣꯜꯗ ꯕꯤꯁꯀꯤꯠ ꯕꯥꯔ ꯑꯣꯟꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥ ꯀꯌꯥ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯅ ꯊꯤꯖꯤꯜꯂꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯁꯧꯗꯣꯛꯍꯜꯂꯒ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯕꯤꯁꯀꯤꯠ ꯑꯣꯟꯊꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯁꯪ ꯑꯁꯤꯗ ꯀꯜꯂꯛꯈꯤꯕ ꯁꯅꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯔꯦꯀꯣꯔꯗ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯆꯂꯥꯏꯕ ꯄ꯭ꯔꯤꯟꯇꯤꯡ ꯑꯦꯟꯗ ꯃꯤꯟꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ꯃꯤꯟꯠꯀ) ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯔꯛꯇ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯅꯈꯤꯕꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯒ꯭ꯔꯥ ꯂꯣꯏꯅꯕꯤꯅ ꯃꯄꯨꯔꯣꯏꯕ ꯍꯥꯠꯂꯒ ꯕꯥꯊꯔꯨꯝꯒꯤ ꯇꯥꯏꯜꯁ ꯃꯈꯥꯗ ꯐꯨꯝꯖꯤꯜꯂꯝꯂꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯒ꯭ꯔꯥꯗ ꯆꯍꯤ 90 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯒ ꯌꯨꯝꯒꯤ ꯕꯥꯊꯔꯨꯝꯒꯤ ꯇꯥꯏꯜꯁ ꯃꯈꯥꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤꯗꯃꯛ ꯅꯨꯄꯤ ꯑꯁꯤ ꯌꯨꯄꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 23ꯇ ꯁꯤꯀꯟꯗ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯨꯕꯤ ꯁꯔꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯨꯔꯦꯟꯗ꯭ꯔ ꯁꯔꯃ (94) ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯨꯕꯤꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯑꯣꯡꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯒ ꯏꯚꯤꯗꯦꯟꯁꯀ ꯆꯥꯟꯅꯔꯝꯗꯕꯗꯒꯤ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕ ꯁꯨꯔꯦꯟꯗ꯭ꯔꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 19ꯗ ꯍꯥꯠꯂꯒ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯕꯥꯊꯔꯨꯝꯗ ꯇꯧꯊꯣꯛꯂꯒ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯀꯟꯀ꯭ꯔꯤꯠ ꯍꯩꯖꯤꯟꯗꯨꯅ ꯇꯥꯏꯜꯁ ꯊꯥꯖꯤꯜꯂꯝꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯔꯨꯕꯤꯒꯤ ATM ꯋꯤꯗ꯭ꯔꯣꯋꯦꯜ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯆꯤꯡꯅꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯔꯦꯀꯣꯔꯗ ꯇꯧꯕꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒ ꯆꯥꯟꯅꯗꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁꯨꯔꯦꯟꯗ꯭ꯔ ꯑꯁꯤ ꯃꯇꯝ ꯈꯔ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯨ ꯊꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯔꯨꯕꯤꯗ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯅꯤꯕꯗ ꯅꯠꯇꯅ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯑꯣꯡꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯔꯤ꯫